Manipur COVID ki Anouba variant ama oiriba JN1 variant e Manipur youraktri. Variant asi Yamna Khudongthiningai Oidrabasu Chekshin Thourang Loukhatpadi Houre haina Health Services Manipur gi Director Dr. Khoirom Sasheekumar Mangang na phongdokkhre. Hauzik malem gi mafam kharada nauna COVID ki case hangalakpa siga iroinana status sida kari oirakpa yabage amade karamna mayok nagani haibagi matangda Lampel pata laiba Directorate of Health Services ki conference hall da ngasi paugi mifam ama pangthokkhre. SIM National Health Mission की Mission Director Dr. Ningwambam Somorjit amadi Health Services की makok thongba official kyana saru yaduna pangthokiba paugi mifam aduda Health Services Manipur gi Director Dr. Khoirom Sasheekumar Mangang na hai ngasi malem gi leiba kharada maru oina Singapore, Russia, Italy, France, UK, Netherlands amadi USA na chingba mafam singda COVID ki case hangalakpagi phibam thengnari hauzik COVID ki Anouba case sing Thoglak liba se JN1 variant khaktana pumnamak thokhanbadi nate COVID ki atopa variant sing nasu thokhale Omicron gi variant ase ngaside makhal kya thoglakre variant sing asinasu COVID ki case ase thokhale JN1 variant ase Omicron variant dagi samtharakpani ngasidi variant asina Singapore, Italy amade Russia da COVID ki case thokhalakli India da COVID ki diagnosed case Chamagi manungda case amadi JN1 ki case oiba thengnei chada amakhak JN1 oirabasu hauzik India da COVID ki case hangalagli ba si variant asina ohelibra haiba sida laingak na kupna mideng changli variant asi mamangi variant singdagi saruk ani henna sandokpa ngami Omicron variant na chada kuntra taruk sandokpagi chang oibada JN1 variant na chada marifutaruk oi Anouba variant asi mamangda thengnaki ba COVID ki variant singi layong singa thoidokna khenaba leite akang ahai singna phongdokpagi matung ina JN1 variant gi layong singi manungda maru oina manam phaudaba mahau khangdaba thengnagani status ki oina thasigi marida COVID ki case amakhak thengnai madusu hauzik recover tawkhre Numit adudagi ngasi fawbada COVID ki test chamaga kuntra tawki adubu positive case amata thengnade JN1 variant asi status sida laktri adubu numit amada hekta yaurakpa yabana miyam puna COVID ki appropriate behavior ngaktuna Chekshin Thourang lominasi COVID ki Anouba variant ama thoglak le haiduna miyam na mipai gi bigano JN1 hairiba variant asi miyoi chama nabagi manungda miyoi ama phana hospitalized tawroi miyoi chani nabagi manungda miyoi ama mukta hospitalized tawba yai haina panari variant asi Yamna Khudongthiningai Oiba variant nate mamangda laikiba COVID ki web ahumda Miyamda natural immunity laiduna masa ngakthok nabagi pangal leire masigi mathakta COVID ki vaccine na chada nifunipan ngakthokre JN1 variant na naraklabasu khaunau mayadagi heloi langsta nabagi chang hanthagani mamangi COVID ki web singda lakshin ba wakiba adumakti oiroi adubu isana Chekshin badi yamna mathau tai variant asidagi ngakthoknaba COVID vaccine gi booster kaptabagi thoidokna mathau tade laichada sigi matangda lainga ki maikeidagi su Chekshin Thourang Loukhatpa Houre laina asi mapadagi aikhoina laurakadaba ama oibana mapaldagi changlakpa sing kupna senaba ama changi lambida changlakpa sing yengsinaba mau ISBT juribam amade kaithel manbida alert oina lainaba khangankre district sing da su CFO amade district surveillance officer singa mifam pangthoknaba pau pikre hauziki oina JN1 variant asi airplane ki khuthangda changlakpa yabu oibana beauty and Brazil International Airport ta doctor nurse amadi technician thamduna mapaldagi changlakpa miyoi sing yengsinaba Thourang paikhatle COVID affected zone dagi lakpa miyoi sing airport authority na masak khangdoktuna laukhatfam thokpa thabak sing health department ka loinana laukhatpa Houre COVID ki helpline number sing nongmanini asida hanagum hangdoklagani loinana COVID appropriate behavior gi matangda IAC pangthoklagani haina mahana makata ki yaring khoi penexi tobiganu haibasi tawdanaba aikoi mayam khonamina si haibasi hainingi madui maramdi Manipur de youraktri youraga su koina loukhatkadauba Chekshin Thourang ayamba loukhatlaga leire amana JN.1 haibasi masi chamana raseba sigi heksina mi chamana halaseba mi ama phana hospitalization tawroeba haibati mi chani umana nara kanda mi amagu matang hospital da nungsa chor khonbo ware natraga ai sumaina chokthare adagi ai kok yamna chike hogat kangkhat pangamdre diarrhea tore haibna chingba magi associated symptoms sina maram hoitana immediate doctor ge attention darkar lerakani haibsidi mi chani da makhakta thueba
Kanagumba Sigi JN.1 Sibu Nainaba scientist Karana Tapi Badi Masidadi Mamang the Tohiba Natonda Manam Powder Vido Adu JN.1 Sidadi Karatuina Tingne have authorities Yawe. Chance of growth advantage hai Haibadi Masi Agomi Jamadane Masi Pat Launa Maga Tangnaruba Matamda 80-60 Mount the Chang meeting to the make to Changbia Changaga Narakun Naraktabunamani tena Sandukpunga meba Hanegi Atesina Kamaito Gebu Omikondrati Contrata Muktani and hiding it double times youngness Sandukpunga meba severity Hante Timusum infectiousness city Yamna Wange India the I know the 86% growth advantage lay have say India the numit kun gamapanda 52% hengat level. Numit kun mapanda chamo era masina chamo ga yangkai ni thoi thorok pungam heba. Aduna masi ekoi yamna infectious oi hana lobi gani